ꯑꯍꯥꯟꯕꯃꯛꯇꯗ ꯂꯟꯆꯦꯟꯕ ꯇꯥꯏꯒꯔꯁꯅ ꯑꯗꯣꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣ ꯑꯁꯤꯗꯤ ꯐꯦꯁꯕꯨꯛ ꯄꯦꯖ ꯃꯅꯤꯄꯨꯔ 360 ꯍꯥꯏꯗꯅ ꯄꯦꯖ ꯑꯃꯈꯛꯅ ꯚꯤꯗꯤꯑꯣ ꯑꯃꯈꯛ ꯊꯥꯒꯠꯂꯛꯏ ꯍꯥꯏꯔꯤꯕ ꯚꯤꯗꯤꯑꯣ ꯑꯗꯨ ꯌꯦꯡꯗ꯭ꯔꯤꯉꯩꯒꯤ ꯃꯃꯥꯡꯗ ꯃꯍꯥꯛꯅ ꯏꯔꯛꯂꯤꯕ ꯀꯦꯞꯁꯟ ꯑꯁꯤ ꯃꯌꯥꯝ ꯄꯨꯟꯅ ꯄꯥꯃꯤꯟꯅꯁꯤ ꯍꯥꯏꯔꯤꯕ ꯀꯦꯞꯁꯟ ꯑꯗꯨꯗꯤ ꯑꯄꯣꯛꯄ ꯑꯄokpisu ꯂꯩꯈꯤꯗ꯭ꯔꯕ ꯍꯤꯌꯥꯡꯂꯝ hiranmeidagi ꯆꯍꯤ 9 ꯈꯛꯇ ꯉꯥꯏꯔꯤꯕ ꯃꯆꯟꯅꯨꯄꯤꯒꯤ ꯌꯦꯠ ꯊꯪꯕ ꯀꯤꯗꯅꯤ ꯐꯦꯜ ꯑꯣꯏꯔꯛꯄꯗꯒꯤ ꯂꯥꯌꯦꯡꯅꯕ ꯃꯤꯌꯥꯝꯒꯤ ꯃꯇꯦꯡ ꯅꯤꯔꯛꯄꯗꯒꯤ ꯅꯥꯒꯥꯃꯄꯥꯜ ꯁꯤꯡꯖꯨꯕꯨꯡ ꯂꯩꯔꯛꯇꯒꯤ ꯔꯦꯕꯤꯀꯥ ꯁꯣꯔꯣꯛꯈꯥꯏꯕꯝꯅ ꯑꯉꯝꯕ ꯁꯦꯜꯒꯤ ꯃꯇꯦꯡ ꯈꯔ ꯄꯥꯡꯕꯤꯔꯝꯃꯤ꯫ ꯑꯉꯥꯡ ꯑꯁꯤꯒꯤ ꯂꯥꯌꯦꯡꯅꯕ ꯃꯤꯌꯥꯝꯅꯁꯨ ꯑꯉꯝꯕ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯍꯥꯏꯅ ꯏꯔꯤ꯫ ꯑꯗꯨꯒ ꯀꯟꯇꯦꯛ ꯅꯝꯕꯔ 9378007640 ꯑꯗꯨꯒ ꯖꯤꯄꯦ ꯅꯝꯕꯔꯅ 9366599424 ꯗꯤꯁꯀ꯭ꯔꯤꯞꯁꯟꯗꯁꯨ ꯍꯥꯏꯔꯤꯕ ꯀꯟꯇꯦꯛ ꯅꯝꯕꯔ ꯑꯃꯁꯨꯡ ꯖꯤꯄꯦ ꯅꯝꯕꯔꯗꯣ ꯍꯥꯞꯆꯔꯝꯒꯦ꯫ ꯑꯗꯨꯒ ꯍꯧꯖꯤꯛ ꯁꯤꯒꯤ ꯃꯈꯥ ꯇꯥꯔꯛꯄꯗ ꯍꯥꯏꯔꯤꯕ ꯄꯥꯎ ꯑꯗꯨꯒꯤ ꯚꯤꯗꯤꯑꯣ ꯃꯇꯦꯛ ꯑꯃꯁꯨ ꯌꯦꯡꯃꯤꯟꯅꯁꯤ꯫ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯃꯆꯥ ꯑꯁꯤ ꯆꯍꯤ 9 ꯈꯛꯇꯁꯨ ꯉꯥꯏꯔꯤ ꯍꯥꯏ꯫ ꯑꯗꯨꯒ ꯑꯄokpasu ꯀꯥꯏꯅꯈ꯭ꯔꯦ ꯍꯥꯏ꯫ ꯃꯕꯨꯡꯅ ꯁꯦꯟꯅꯔꯒ ꯂꯩꯕꯅꯤ꯫ ꯁꯤꯗ ꯎꯔꯤꯕ ꯅꯨꯄꯤ ꯑꯁꯤ ꯔꯦꯕꯤꯀꯥ ꯁꯣꯔꯣꯛꯈꯥꯏꯕꯝ ꯍꯥꯏꯕꯗꯨ ꯃꯥꯜꯂꯤ꯫ 2014 ꯅꯕꯦꯝꯕꯔꯗ ꯒꯥꯏꯗ ꯂꯩꯈꯤꯗꯕꯅꯦꯕ꯫ ꯑꯗꯩꯗꯤ ꯃꯥꯅ 2020ꯗ ꯀꯦꯟꯁꯔꯗ ꯀꯟꯕ ꯑꯗꯨꯝ ꯂꯩꯈꯤꯗꯕ꯫ ꯃꯥꯒꯤꯁꯨ ꯑꯩꯅ ꯄꯤꯊꯣꯛꯄꯤꯕꯁꯦ ꯑꯗꯨꯝ ꯆꯦꯟꯅꯟꯅ ꯈꯤꯇꯪ ꯇꯧꯕ ꯏꯁꯥꯁꯦ ꯋꯥꯈꯜꯁꯦ ꯇꯥꯟ ꯊꯣꯛꯆꯜꯂꯦꯕ꯫ ꯑꯩꯒꯤꯅꯦꯅ ꯀꯅꯥꯝ ꯂꯩꯇ꯭ꯔꯕꯅꯤꯅ ꯇꯧꯐꯝ ꯂꯥꯛꯐꯝ ꯈꯪꯗꯦ꯫ ꯑꯗꯩꯗꯤ ꯏꯆꯥꯅꯨꯄꯤ ꯈꯤꯇꯪ ꯆꯍꯤꯗꯨ ꯌꯥꯝꯃꯦ ꯍꯥꯏꯔꯗꯤ ꯋꯥꯈꯜꯗꯨ ꯀꯩꯁꯨꯝ ꯈꯜꯂꯣꯏꯗꯧꯕ꯫ ꯏꯆꯥꯅꯨꯄꯤ ꯄꯤꯛꯈ꯭ꯔꯗꯤꯅ ꯀꯞꯄꯛꯄꯗꯨꯗꯤ ꯎꯕ ꯉꯝꯗꯦ ꯍꯥꯏꯇꯥꯔꯦ꯫ ꯌꯥꯝ ꯋꯥꯏ ꯈꯪꯗꯦ꯫ ꯑꯩꯕꯨꯗꯤ ꯑꯋꯥꯕ ꯉꯥꯛꯇ ꯊꯦꯡꯅꯔꯦ꯫ ꯃꯇꯥꯡ ꯑꯁꯤꯗ ꯚꯤꯗꯤꯑꯣ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯦ꯫ ꯀꯅꯥꯒꯨꯝꯕꯤꯁꯤꯡꯅ ꯃꯇꯦꯡ ꯄꯥꯡꯅꯤꯡꯂꯒꯗꯤ ꯄꯤꯖꯔꯤꯕ ꯀꯟꯇꯦꯛ ꯅꯝꯕꯔ ꯑꯃꯁꯨꯡ ꯖꯤꯄꯦ ꯅꯝꯕꯔ ꯑꯁꯤꯗ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯍꯥꯏꯅ ꯅꯤꯡꯁꯤꯡꯖꯔꯤ꯫